ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ ꯀꯨꯀꯤ MLA 10ꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯊꯧꯃꯤꯁꯤꯡꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯁꯦꯝꯅꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯀꯨꯀꯤ MLA 10ꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔꯗ ꯑꯏꯕ ꯋꯥꯀꯠ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯄꯤꯗꯅ ꯂꯩꯕ ꯑꯁꯤꯁꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯊꯧꯃꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯁ꯭ꯄꯤꯀꯔ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ TS ꯁꯇ꯭ꯌꯄꯦꯇ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯉꯁꯤ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯦꯅꯔ KS ꯁꯨꯖꯥꯇꯥꯅ ꯍꯥꯏ ꯀꯨꯀꯤꯒꯤ MLA 10ꯅ ꯚꯣꯠ ꯀꯥꯔꯕ ꯃꯇꯨꯡꯗ MLA ꯑꯣꯏꯕꯒꯤ ꯋꯥꯁꯛ ꯂꯧꯕ ꯃꯇꯝꯗ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯅ ꯊꯨꯒꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯗꯨꯅ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯕ ꯐꯥꯎꯕ ꯃꯈꯣꯏꯗ ꯄꯤꯐꯝ ꯊꯣꯛꯄ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯨꯀꯤ MLA 10ꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯒꯨꯝ ꯂꯦꯝꯍꯧꯔꯤꯕ MLA ꯃꯤꯅꯤꯁꯇꯔ 50 ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯐꯝꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯄꯣꯁꯁꯤꯡꯗ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯃꯁꯥ ꯁꯣꯛꯅ ꯏꯟꯗꯨꯅ ꯇꯥꯜꯂꯕ ꯐꯥꯎꯕꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯨꯀꯤ MLA 10ꯅ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯏ ꯍꯥꯏꯅ ꯄ꯭ꯔꯨꯐ ꯄꯤꯔꯕ ꯐꯥꯎꯕ ꯀꯔꯤꯒꯤ ꯈꯪꯁꯤꯟꯅꯗꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯈꯨꯜ ꯉꯥꯛꯇꯨꯅ ꯌꯦꯛꯅꯕꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯃꯥꯌꯣꯛ ꯌꯥꯔꯤꯕ ꯈꯨꯜ ꯉꯥꯛꯄ ꯀꯌꯥ ꯌꯥꯝꯅ ꯌꯦꯛꯅꯕꯒꯤ ꯃꯍꯨꯠꯇ ꯁꯤꯍꯟꯒꯗꯧꯔꯤꯕꯅꯣ? ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯤꯀꯞ ꯄꯤꯔꯥꯡ ꯍꯧꯖꯤꯛ ꯀꯪꯗ꯭ꯔꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯝꯗꯝꯁꯤꯗ ꯂꯨꯈ꯭ꯔꯥꯕꯤ ꯀꯌꯥ ꯌꯥꯝꯅ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯒ ꯂꯣꯏꯅꯅ ꯀꯪꯂꯥꯗ ꯃꯩꯇꯩ MLAꯁꯤꯡ ꯄꯨꯟꯅ ꯋꯥꯁꯛꯈꯤꯕ ꯑꯗꯨꯒꯤ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯗꯧꯔꯤ ꯍꯥꯏꯅꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯋꯥꯍꯪ ꯀꯌꯥꯁꯨ ꯍꯪꯈꯤ꯫ ꯏꯊꯝ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜ ꯇꯨꯃꯨꯔꯣꯛ ꯇꯨꯔꯦꯜꯗ ꯂꯩꯉꯣꯏ ꯄꯦꯛꯄꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ ꯃꯐꯧꯗꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯊꯝ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜꯒꯤ ꯀ꯭ꯋꯥꯔꯤ ꯑꯣꯏꯔꯤꯕ ꯇꯨꯃꯨꯔꯣꯛ ꯇꯨꯔꯦꯜ ꯃꯔꯤꯛ ꯑꯁꯤꯗ ꯂꯩꯉꯣꯏ ꯆꯥꯝꯕ ꯑꯃꯗꯤ ꯂꯩꯉꯣꯏ ꯄꯦꯛꯄꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯁꯤꯟꯃꯤ ꯅꯨꯄꯤ ꯅꯨꯄꯥ 100ꯔꯣꯝꯒꯤ ꯃꯊꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯁꯤꯟꯃꯤꯁꯤꯡ ꯁꯝꯖꯤ ꯈꯥꯏꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯏꯊꯝ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜꯒꯤ ꯇꯨꯃꯨꯔꯣꯛ ꯇꯨꯔꯦꯜꯗ ꯂꯩꯉꯣꯏ ꯆꯥꯝꯕ ꯑꯃꯗꯤ ꯒꯥꯔꯤꯗ ꯂꯩꯉꯣꯏ ꯍꯥꯞꯄꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯗ ꯁꯤꯟꯃꯤꯁꯤꯡꯅ ꯂꯩꯉꯣꯏ ꯆꯥꯝꯕꯒꯤ ꯊꯕꯛ ꯑꯃꯗꯤ ꯒꯥꯔꯤꯗ ꯂꯩꯉꯣꯏ ꯍꯥꯞꯀꯠꯂꯤꯉꯩ ꯆꯩꯔꯛꯇ ꯇꯨꯔꯦꯜ ꯃꯔꯤꯜ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯩꯅ ꯆꯦꯟꯊꯔꯛꯄ ꯎꯈꯤ꯫ ꯆꯩꯔꯛ ꯑꯗꯨꯗ ꯇꯨꯃꯨꯈꯣꯡ ꯃꯊꯛꯇ ꯂꯩꯕ ꯇꯥꯡꯈꯨꯜ ꯅꯨꯄꯥ ꯑꯃꯅ ꯁꯤꯟꯃꯤꯁꯤꯡꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯂꯥꯛꯂꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯌꯥꯝ ꯑꯃ ꯆꯤꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯌꯧꯔꯛꯍꯧꯔꯦ, ꯅꯈꯣꯏ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯍꯧꯔꯣ ꯍꯥꯏꯅ ꯄꯥꯎ ꯄꯤꯈꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯇꯥꯡꯈꯨꯜ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯎ ꯍꯦꯛ ꯄꯤꯔꯝꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯨꯗ ꯀꯨꯀꯤꯁꯤꯡꯅ ꯕꯣꯝ ꯑꯃ ꯀꯥꯞꯊꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯑꯊꯥꯞꯄ ꯃꯐꯝꯗꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯇꯝꯅ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯟꯃꯤ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯒꯥꯔꯤ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯍꯨꯟꯗꯣꯛꯂꯝꯂꯒ ꯊꯋꯥꯏ ꯍꯤꯡꯅꯕ ꯈꯨꯜ ꯇꯝꯅ ꯆꯦꯟꯈꯠꯅꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯆꯤꯡꯗꯒꯤ ꯀꯨꯝꯊꯔꯛꯈꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯂꯩꯉꯣꯏ ꯄꯦꯛꯐꯝ ꯑꯗꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯂꯩꯉꯣꯏ ꯂꯧꯕ ꯂꯥꯛꯂꯤꯕ ꯒꯥꯔꯤ ꯍꯥꯏꯕ꯭ꯔꯥ ꯑꯃꯗꯤ ꯒꯥꯔꯤꯒꯤ ꯇꯌꯥꯔꯗ ꯇꯦꯡꯀꯤ ꯑꯃꯗꯤ ꯒꯥꯔꯤꯒꯤ ꯃꯃꯥꯡꯒꯤ ꯑꯦꯟꯖꯤꯟꯒꯤ ꯁꯔꯨꯛꯇ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤ꯫ ꯂꯣꯏꯅꯅ ꯇꯨꯃꯨꯈꯣꯡꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯒ ꯕ꯭ꯔꯦꯡ ꯐꯌꯔ ꯀꯌꯥ ꯑꯃꯁꯨ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯍꯛꯊꯦꯡꯅꯈꯤꯕ ꯁꯤꯟꯃꯤ ꯅꯨꯄꯤ ꯑꯃꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯁꯤꯟꯃꯤꯁꯤꯡꯅ ꯄꯨꯔꯛꯄ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ, ꯇꯦꯂꯤꯐꯣꯟ, ꯒꯥꯔꯤ ꯃꯆꯥꯅꯆꯤꯡꯕ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯍꯨꯟꯗꯣꯛꯂꯝꯂꯦ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯍꯨꯟꯗꯣꯛꯂꯝꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯔꯛꯇ ꯃꯔꯨꯑꯣꯏꯕ ꯆꯦ ꯆꯥꯡ ꯀꯌꯥꯁꯨ ꯌꯥꯎꯈꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯏꯊꯝ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯜ ꯉꯥꯛꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯄꯣꯖꯤꯁꯟ ꯂꯧꯗꯨꯅ ꯂꯩꯅꯈꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯕꯒꯤ ꯄꯥꯎꯗꯤ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯏꯊꯝ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜ ꯂꯩꯉꯣꯏ ꯄꯦꯛꯐꯝ ꯑꯣꯏꯔꯤꯕ ꯇꯨꯃꯨꯔꯣꯛꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫
ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯇꯛꯊꯣꯛꯅꯕ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯣꯔꯈꯥ ꯔꯦꯖꯤꯃꯦꯟꯠꯁꯤꯡꯅ ꯀꯦꯁꯄꯔ ꯒꯥꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯕꯤꯗ ꯊꯛꯆꯤꯟꯗꯨꯅ ꯊꯝꯕꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯅꯤꯡ ꯇꯧꯅ ꯃꯅꯤꯡꯈꯨꯜꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯉꯝꯕꯅꯤ ꯍꯥꯏꯅꯁꯨ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀ꯭ꯋꯥꯂꯤ ꯃꯐꯝꯗ ꯂꯩꯕ ꯍꯥꯏꯕ꯭ꯔ ꯒꯥꯔꯤ ꯑꯃꯁꯨ ꯃꯩ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯡꯊꯤꯜ ꯄꯨꯡ 2:45 ꯇꯥꯕ ꯃꯇꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯈꯨꯜ ꯉꯥꯛꯂꯤꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯅꯠꯇꯅ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯍꯜꯂꯛꯈꯤ꯫ ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯃꯥꯌꯣꯛꯅꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ꯫ ꯃꯗꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯅꯣꯡꯃꯩ ꯀꯥꯞꯅ ꯆꯦꯟꯈꯠꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯒꯤ ꯄꯥꯎ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯂꯪꯁꯥꯏ ꯊꯧꯅꯥꯅ ꯃꯣꯔꯦꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯟꯕ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ꯫ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛꯇ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯏꯁꯤꯡ ꯌꯥꯎꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯑꯃꯠꯇ ꯄꯤꯕ ꯑꯃꯗꯤ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯅꯆꯤꯡꯕꯗꯒꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯊꯤꯡꯕ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁ ꯇꯦꯡꯅꯧꯄꯜꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡꯅꯤ, ꯈꯨꯗꯛꯇ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯂꯪꯁꯥꯏ ꯊꯧꯅꯥꯅ ꯍꯥꯏꯔꯤ꯫ ꯂꯪꯁꯥꯏ ꯊꯧꯅꯥꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯣꯔꯦꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯟꯕ ꯒꯥꯔꯤꯁꯤꯡ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯕ ꯑꯗꯨ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁ ꯇꯦꯡꯅꯧꯄꯜꯅ ꯃꯣꯔꯦꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯑꯁꯤꯗꯒꯤ ꯃꯣꯔꯦꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯟꯕ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯍꯦꯟꯅ ꯀꯟꯁꯤꯜꯂꯦ ꯍꯥꯏꯔꯤ꯫ ꯉꯁꯤꯁꯨ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯪꯁꯥꯏ ꯊꯧꯅꯥꯒꯤ ꯊꯧꯃꯤ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡ ꯊꯣꯛꯇꯨꯅ ꯏꯝꯐꯥꯜꯗꯒꯤ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯐꯥꯎꯔꯒ ꯃꯣꯔꯦ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡ ꯃꯊꯪ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯂꯣꯏꯅꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯔꯛꯄ ꯒꯥꯔꯤꯁꯤꯡ ꯃꯣꯔꯦꯗ ꯄꯨꯁꯤꯟꯕ ꯌꯥꯍꯟꯗꯅ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗꯒꯤ ꯃꯃꯥꯏ ꯂꯩꯔꯒ ꯍꯜꯍꯟꯈꯤ꯫ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯂꯪꯁꯥꯏ ꯊꯧꯅꯥꯒꯤ ꯊꯧꯃꯤꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗꯦꯜꯂꯤꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯩꯇꯩ ꯃꯆꯥ 12 ꯄꯨꯂꯤꯁꯅ ꯐꯥꯖꯤꯜꯂꯨꯔꯦ꯫ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯏꯟꯗꯤꯌꯥ ꯒꯦꯠꯇ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯥ 9 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯗ ꯗꯦꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯌꯨꯊ ꯋꯤꯡꯒꯤ ꯊꯧꯃꯤ 12 ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯐꯥꯖꯤꯜꯂꯨꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯗꯦꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯩꯇꯩꯁꯤꯡ ꯑꯃꯗꯤ ꯁꯧꯒꯠꯄꯁꯤꯡꯅ ꯏꯟꯗꯤꯌꯥ ꯒꯦꯠꯇ ꯄ꯭ꯔꯦꯌꯔ ꯁꯦꯔꯦꯃꯣꯅꯤ ꯑꯃ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯂꯣꯏꯅꯅ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯇꯪꯈꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯂꯣꯏꯅꯅ ꯃꯤꯑꯣꯏ 12 ꯑꯁꯤ ꯐꯥꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯑꯦꯛꯖꯥꯝ ꯊꯥꯗꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡ꯫ ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤ ꯑꯣꯐꯂꯥꯏꯟ ꯅꯠꯇ꯭ꯔꯒ ꯑꯣꯟꯂꯥꯏꯟꯗ ꯃꯍꯩꯔꯣꯏ ꯄꯨꯝꯅꯃꯛꯀꯤ ꯆꯞ ꯃꯥꯟꯅꯕ ꯄꯨꯟꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯉꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯃꯍꯩꯔꯣꯏ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯣꯐꯂꯥꯏꯟꯗ ꯅꯨꯡꯇꯤꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯏꯟꯇꯔꯅꯦꯠ ꯃꯥꯔꯛ 20 ꯌꯧꯅ ꯐꯪꯗꯕ ꯌꯥꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯐꯥꯎꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯔꯕꯁꯨ ꯑꯣꯖꯥꯁꯤꯡꯅ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯁꯪꯕ ꯃꯇꯝꯗ ꯀꯨꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯧꯏ ꯍꯥꯏꯔꯕꯁꯨ ꯏꯟꯇꯔꯅꯦꯠ ꯃꯥꯔꯛ 25+ ꯐꯪꯕ ꯉꯝꯃꯤ꯫ ꯑꯣꯖꯥꯁꯤꯡꯅ ꯅꯨꯡꯇꯤꯒꯤ ꯀ꯭ꯂꯥꯁ ꯇꯧꯔꯕꯁꯨ ꯁꯦꯂꯦꯕꯁ ꯀꯣꯚꯔ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯂꯥꯏꯟꯗ ꯑꯣꯖꯥꯁꯤꯡꯅ ꯃꯇꯝ ꯍꯥꯏꯅꯔꯒ ꯀ꯭ꯂꯥꯁ ꯇꯧꯔꯤꯕ ꯀꯨꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯅꯨꯡꯇꯤꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯃꯈꯣꯏꯅ ꯃꯥꯔꯛ ꯍꯦꯟꯅ ꯐꯪꯂꯤꯕ ꯑꯁꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯪꯈꯤ꯫ ꯃꯍꯩꯔꯣꯏ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ꯫ ꯃꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ꯫ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯑꯣꯟꯂꯥꯏꯟꯗ ꯅꯠꯇ꯭ꯔꯒ ꯑꯣꯐꯂꯥꯏꯟꯗ ꯆꯞ ꯃꯥꯟꯅꯅ ꯑꯦꯛꯖꯥꯝ ꯇꯧꯕꯤꯌꯨ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯂꯣꯏꯅꯅ ꯑꯦꯛꯖꯥꯝ ꯐꯥꯎꯕ ꯊꯥꯔꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯀꯨꯝꯊꯔꯛꯄꯗ ꯕ꯭ꯂꯦꯡ ꯐꯌꯥꯔ ꯇꯧꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡꯆꯟꯅ ꯀꯧꯇ꯭ꯔꯨ ꯑꯃꯗꯤ ꯀꯗꯥꯡꯕꯟꯒꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯕꯦꯊꯦꯜ ꯀꯨꯀꯤ ꯈꯨꯜꯂꯣꯝꯗꯒꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12:15 ꯇꯥꯕ ꯃꯇꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯀꯨꯝꯊꯔꯛꯇꯨꯅ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯧꯇ꯭ꯔꯨ ꯑꯃꯗꯤ ꯀꯗꯥꯡꯕꯟ ꯃꯩꯇꯩ ꯈꯨꯜꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯃꯥꯡꯖꯧꯅꯅ ꯈꯪꯂꯛꯄꯗꯒꯤ ꯕ꯭ꯂꯦꯡ ꯐꯌꯥꯔ ꯇꯧꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯕꯦꯊꯦꯜ ꯈꯨꯜꯒꯤ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯣꯏꯔꯞꯅ ꯍꯔꯥꯎꯊꯦꯜ ꯆꯤꯡꯁꯥꯡ ꯄꯔꯤꯡꯒꯤ ꯁꯔꯨꯛꯇ ꯍꯟꯗꯛꯇ ꯈꯨꯜ ꯉꯥꯛꯄ ꯃꯩꯇꯩ ꯑꯊꯧꯕ 2 ꯂꯩꯈꯤꯗꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ
masing yamlaba afaba makhalgi khulai paiba kuki militantsing kumtharaktuna Meetei khulda attack tongnabagi changsilakpa langbagi makhol tabadagi khul ngapa khunjasingna brain fire tawki maduda kuki militantsing adu nongmai amata kaplamdana mafam adu thadoktuna khulai thuna chatki hari masigi matungda mafam aduda laiba state amadi central security force ki kangumna harautha singsang paringna cingbada patrolling satuna akanba ngak sembagi thabak paikhatki hari Chandra Lairung Tavida Meetei ama furaga ayawba se mulaba matungda gari thugairaga thadorakre ngarang numidang nungthil pung 5 makhairom taba matamda Khongjang laisha khol laikai thong paringda laiba Chandra amadi Khongjangda grocery item putok pusin tawduna karba tawba miyoi ama Chandra Lairung Tabi near KCC company Godam Mayada sakhangdaba khulai paba miyoi mapanna faraba matungda miyoi asigi ayawba senfam lupa lakh ama lising humda lahore masida natana mahaki gari thugairaba matungda thadorle hairi sakhangdaba singna furaba sel mulahubiraba miyoi asigi ming Nongmaitem Arjun Singha sahi kunga taruk apopa Nongmaitem Ram Prasad Kawi miyoi asi Chandra Lambu Bazar thong manakta laiba driver nupi ama lobani hauji mahaki nupi asi Macha wai sangdabadagi nupi mayumda laibani ngasi mahausagu mahaki DI Tata garida grocery item sing puduna Chandra tharuraba matungda mahaki nupi mayumda changduna wari watai sanaramlaga Khongjang tamna lakpada Chandra Lairung Taba near KCC company Godam Mayada hana ngaiduna lairamba sakhangdaba khulai paiba miyoi mapanna gari adu khamlaga mangondagi ayawba senfam lupa lakh ama lising humdra munduna lauki aduga mahakpu fuba chaibagi thabak chatharaga garigi mingsel thugairaga thadorakhibani pau asi langsai thauna Khongjangna fangbadagi langsai thaunagi thaumising changsinduna nupa asi rescue tawduna hauji Khongjangda tekta kaidana thunglare hairi Karnen oinam akasna lusingba 19 suba AR mahutsimba yaroi haina sagolmangda imasingna irang haukhre Tripuradagi lakpa 19 suba Assam Riflesna sagolmangda leiba Manipuri macha Karnen oinam akasna lusingduna leiriba 19 suba AR ki mahutsinaba honariba asi yaba ngamloi haina makai adongi masing yamlaba imasingna sagolmang lambi mayaida phamjinduna protest tawkhre Khundrakpam Kendragi manung chanba sagolmang police station akonba sagolmang Kewada yamlaba imasingna mafam aduda lairiba Meetei macha Karnen akasna luchingduna lairiba 19 suba Assam Rifles asi chatkiba yaroi atopa company amana mahutsimba yaroi haina ngarangsu 19 suba Assam Rifles ki gate ta phamjinduna yaningdaba phongdokhibani Khongjang aduda saruk yakibi ima amana phongdokhibada ngarang numit yungba pung 12 muk tarakpa matamda Imphalomdagi yamlaba AR gi gari kunmuk mari thaujilakwa thengnaki Icham chamna lakpa oirangani haina khanaki adubu laikai da launaduna hangnaruba matamda atopa 19 suba AR gi company amana 19 suba Assam Rifles asi chindongnaba lakpa oirambani madudagi nupising aduna 19 suba Karnen oinam akas transfer thaba yaroi mafam achida 19 suba AR asi lauthoke hairabadi atopa AR gi company thajilapagi mahutta Manipurgi lairiba state force na mahut chilu haibani madugi ona tainabada 19 suba AR asi angraga atopa 19 suba AR ki company ama sinnaba honarakpa asi yaningde haiki asiba hawdok hingna charaba miyoi ama police na Phajinlaga mental hospital thamkhre ngarang numidang pung 5 taba matamda Kerala gi Kutipuram bus station manakta lambida taduna lairamba asiba hakchang ama hingna charaba miyoi ama Kerala police ki kanguna faraba matungda miyoi adu wakhalgi lainana nabani haiba khanglakpadagi Kerala gi Kochikode government mental hospital da laying chathanabagi damak thamkre hari Kuki Kutipuram police station gi inspector PK Patnaranjana phongdokhibada miyoi adu Assamdagini Chennaida laiba mahaki manawnupi mayumda lakhibani numi marinigi mamangda manawnupagi mayumdagi thokhibadagi thifam khangda lairakibani miyoi adu numi marini kari amata chaba thakpa phanglaktabadagi lambida taduna lairamba achiba hakchang adu khullaga sagairaga chakhibani maki maung adu manak nakpada laiba miyoi kharana urakpadagi police ta pau piraba matungda police laktuna faraba matungda mental hospital thamkibani Kerala police ki maikaidagi phongdokhibada numit marini karisu amata chada thaktabana maram oibata natana wakhalgi laina laibana maram aduna hawdong ahingba adu hingna chaba oigani hairi